Hello everyone! Ngasi unconventional career singi marakta ngasi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu maung maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubud. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabagidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oigadagani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career masembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirosingna akupa marolgidamakta SS Career Solution da lakpiyu natraga makhada pijariba number asida pau pawbiro. Kromjare, ELITETV ke test of cartoon maha omeng tabiri bisu muham taramuk chari mori ngasi infala khong pau se singi cartoon singda cartoonist na kari haining liba kari phongnong liba kari wakal kalan liba abdu myam sanong thamjage an blok khojage sanga express ki onthok pani da ja onthok pani jam phajaba cartoon ni yengbiyo khoi furit jon ba ma leire magi furit sta logo ni nappe kuba amaga thamba namaga ayu lag lebs lambi sida khoi taibi sina laga hangabane ba kamaina hangage da furit makhal ani sibu karam bani hene sitke na hangmane da dukandar gali de yolumba nupas na harak pane thambal yek pasi amat sitre taibi paisa mange kubak yek pasi di ngasi su phanayam na sit khrena yam phajaba hajiki leireba situation sida thambal na kamain tori kubak na kamain tori kai se khoi aiga bbs na magi imagination ni sagat saba adumba cartoon ne duna kubak si phagalak pagi mong ama tawbra kaina gama na gam phaningba adu hayengdi khonga khangdoini kana kari tawgdige si khoina hajabdo social media da lebanga piaroi di social media da aduna purak piyaro aduna ngasai gi hayeng result la kan da ne wadubu thamal gi phibam da khara khoi mayam na praja sina khara janing da ba pam da ba khara u duni mayam nu uri duni ona yam phajaba si su yamna wahan thok leba cartoon ne aduna thamal yek pasi amata sitre tabi paisa mange kubak yek pasi di ngasi su fana yamna sit khre kaina ga pining ba message si yam phajaba adumba leiba situation gi purakpa adumba yam phajaba cartoon ne thamjage matang da leisina khoi sana leba ki loire dana aduni loire dana yengbiu license kan se puthora tholak pane da mama pasna nga aga hangbane ba ar ma pasna hange irang sida license kan du ka do no na macha na pa do hangbane ba nakat na yansel laga leira amasina khume macha na baina mi su kapnai imanabagi ipan thabada kapuge tawini dana nongmai se khoi pangab da kamna bi tawbi mayam sine khoi puthoknaraga license hang mayam si khoi gi show tawne bi nakan na yepaga machet am uhunbi yam lei ai naha singje toroga nungdang la do adi khra thaksan na kan da ko mathak ta blank fire tawba mayam yaw khre adum gi situation mayam lei bisida da gi imi sungai re sidai da khoi ji nang new year nimita ka pe do ni tang la na khoi gi Imphal Tampak Bili dagi loina khulai la khokare chingna la khote khulai phaja puthokna kapakpa new year gi taw mayam u dune adu thamakpa cartoonist ki wakhalone na irang sida license kan du ke do no ana saira saira ko jama pa ma ga na masana pasna misu kapne imanabagi ipan thab da kapu ge tawini dana yam phaja ba si show to bagi aduga nongmai se paining mong da pai bya bagi aduga su gi marumda wari sanabagi marumda mayam tawba mayam se khoi ure adugi oiriba fifamdu chingthilakanda yamna phajana ulakpa dumba cartoon ne thamjage matang da leisna khoi pongna phomgi balo he duni
ꯕꯥꯂꯣꯏꯁꯤꯗ ꯑꯩꯈꯣꯏ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯇꯧꯅꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯑꯃꯒꯤ ꯁꯤꯟꯅꯤ ꯑꯃꯁꯤꯅ ꯉꯛꯑꯒ ꯆꯠꯈꯤꯕ ꯑꯗꯒꯤ ꯑꯃꯁꯤꯅ ꯂꯥꯎꯅꯕ ꯑꯗ ꯑꯃꯁꯤꯅ ꯍꯥꯏꯕꯅꯦꯕ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯂꯥꯎꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯚꯣꯠ ꯂꯦꯞꯇꯨꯅ ꯀꯥꯕ ꯉꯝꯒꯅꯤꯅ ꯍꯧꯖꯤꯛꯁꯦ ꯇꯥꯡ 19 ꯃꯅꯨꯡꯗ ꯁꯔꯀꯥꯔ ꯁꯦꯝꯅꯤ ꯑꯗꯒꯤ ꯇꯥꯡ 16ꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯋꯥꯁꯛ ꯂꯧꯔꯒ ꯇꯥꯡ 16ꯀꯤ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯌꯥꯝꯁꯦ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤ ꯇꯥꯡ 14ꯗ ꯑꯩꯈꯣই ꯒꯨꯋꯥꯍꯥꯇꯤꯗ ꯋꯥꯔꯤ ꯁꯥꯗꯣꯔꯤ ꯑꯗꯨꯒ ꯇꯥꯡ 18ꯁꯤꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤ UPF ꯀꯦꯅꯣ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ MLA ꯂꯩ ꯃꯌꯥꯝꯁꯦ ꯀꯧꯔꯒ ꯅꯣꯏ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯕ ꯌꯥꯔꯣꯏꯅ ꯑꯊꯤꯡꯕ ꯊꯝꯗꯣꯔꯤ KZCCꯅ ꯑꯩꯈꯣꯏ ꯆꯦꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯋꯥꯏꯐꯩ ꯀꯥꯡꯕꯨꯁꯨ ꯁꯧꯒꯠꯂꯤ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯩꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇꯅ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇꯅ ꯑꯗꯨꯝꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯤꯀꯥꯡ ꯈꯥꯡꯒ ꯂꯩꯔꯒ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯐꯤꯕꯝꯅꯤ ꯑꯗꯅꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯁꯤꯗ ꯈꯟꯅꯕꯒꯤ ꯄꯣꯠ ꯑꯃꯒ ꯁꯥꯒꯠꯄꯅꯦꯕ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯂꯥꯎꯊꯣꯛꯎꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔ ꯁꯦꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯚꯣꯠ ꯀꯃꯥꯏꯅ ꯂꯦꯞꯀꯅꯤꯅ ꯑꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯕ ꯁꯔꯀꯥꯔꯁꯤꯡ ꯂꯩꯕ ꯖꯒꯥꯁꯤꯡꯁꯦ ꯅꯍꯥꯟꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯏꯕꯗꯣ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯕ ꯑꯗꯨꯝꯕ ꯂꯩꯉꯥꯛ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯂꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯔꯦ ꯑꯗꯨꯅ ꯂꯥꯏꯔꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯅ ꯁꯦꯟꯇꯔꯗꯁꯨ ꯊꯝꯕꯥꯜ ꯑꯣꯏꯕ ꯑꯗꯨꯒ ꯁꯤ ꯁ꯭ꯇꯦꯠꯁꯨ ꯊꯝꯕꯥꯜ ꯑꯣꯏꯕ ꯑꯗꯨꯅ ꯗꯕꯜ ꯏꯟꯖꯤꯟ ꯑꯅ ꯁꯤ ꯂꯩꯕꯁꯤꯡꯁꯤꯗ ꯃꯣꯏ ꯗꯕꯜ ꯏꯟꯖꯤꯟ ꯀꯧꯋꯦ ꯗꯕꯜ ꯏꯟꯖꯤꯟꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯃꯃꯥꯡꯗ ꯑꯃ ꯄꯥꯜꯂꯒ ꯃꯅꯤꯡꯗ ꯑꯃ ꯄꯥꯜꯂꯒ ꯆꯤꯡꯍꯥꯏꯅ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯌꯥꯗ꯭ꯔꯖꯥꯠꯂꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯉꯥꯡꯅꯕꯗꯨꯅꯤ ꯍꯦꯠꯂꯣꯝꯗ ꯑꯩꯈꯣꯏ ꯏꯟꯖꯤꯟꯗꯣ ꯇ꯭ꯔꯦꯟꯒꯤ ꯑꯃꯅ ꯃꯀꯣꯛꯇ ꯇꯧꯔꯒ ꯑꯃꯅ ꯃꯃꯩꯗ ꯄꯥꯜꯂꯒ ꯑꯅꯤ ꯆꯤꯡꯍꯥꯏꯅ ꯂꯩꯔꯕ꯭ꯔꯥ ꯑꯗꯩ ꯑꯃ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯊꯥꯎ ꯌꯥꯎꯗ꯭ꯔꯖꯥꯠꯂꯥ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯂꯤꯗꯔꯅꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯏꯂꯦꯛꯇꯦꯠ ꯂꯥꯛꯑꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯍꯥꯏꯔꯕꯅꯦꯕ ꯐꯤꯕꯝꯅ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯐꯤꯕꯝꯅ ꯂꯨꯁꯤꯜꯂꯕꯗꯤ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯩꯝꯇ ꯁꯤꯕ ꯀꯤꯗꯦ ꯀꯥꯏꯅ ꯚꯥꯁꯟ ꯊꯥꯗꯕꯗꯨꯅꯦ ꯑꯗꯩꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯁꯥꯔ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯦꯅ ꯑꯗꯨꯅ ꯃꯥ ꯍꯥꯏꯔꯨꯕꯅꯦ ꯚꯥꯁꯟꯁꯦ ꯐꯤꯕꯝ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯊꯥꯕꯤꯅꯤ ꯀꯥꯏꯅꯒ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕꯤꯒꯦ ꯀꯥꯏꯅ ꯐꯣꯡꯗꯣꯛꯎꯗꯨꯅꯦꯕ ꯑꯗꯨꯒꯤ ꯁꯤꯟ ꯑꯃꯈꯛ ꯁꯦꯝꯕꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯑꯗꯩꯗ ꯉꯁꯥꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯀꯩꯗ ꯁꯥꯔ ꯐꯤꯕꯝꯗꯤ ꯌꯥꯝ ꯂꯨꯔꯦꯅ ꯈꯨꯝꯃꯛꯄꯗꯨꯅꯦꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯂꯩꯒꯦꯗꯣ ꯈꯪꯉꯕꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅ ꯁꯤꯗ ꯃꯟꯗꯤꯔꯒ ꯌꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯍꯟꯗꯛꯀꯤ ꯍꯥꯟꯅꯒꯤ ꯑꯦꯞꯁ ꯁꯦꯝꯅ ꯆꯪꯉꯨꯕꯗ ꯑꯗꯨ ꯃꯥꯡꯊꯣꯟ ꯀꯥꯗꯦ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯂꯥꯏꯗ ꯀꯥꯈꯠꯂꯤ ꯍꯥꯏꯕꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯉꯜꯂꯤꯉꯩꯗ ꯀꯥꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯏꯁꯨꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯇꯧꯕꯗꯧꯅ ꯃꯌꯥꯝ ꯎꯍꯟꯕ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯒ ꯄꯪꯂꯥꯎ ꯂꯥꯎꯅꯕ ꯑꯃꯒꯤ ꯐꯦꯚꯔ ꯊꯧꯅꯔꯛꯇꯅꯒ ꯇꯧꯅꯔꯛꯄꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯁꯤꯟꯗꯨ ꯎꯕꯗꯨꯗ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦ ꯃꯥꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯗ ꯆꯪꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯦ ꯆꯪꯕ ꯌꯥꯏꯗꯤ ꯇꯧꯅꯩꯗꯣ ꯑꯗꯩꯗ ꯑꯃꯁꯤꯅ ꯈꯨꯝꯃꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝ ꯅꯠꯇꯕꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯑꯣꯏꯔꯝꯅꯤꯅ ꯑꯗꯨꯅꯤ ꯆꯪꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯂꯣ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯗꯅ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯑꯃꯒꯤ ꯁꯨ ꯑꯗꯨꯒ ꯁꯨ ꯁꯥꯒꯠꯅꯕ ꯑꯗꯒꯤ ꯑꯃꯒ ꯆꯤꯡꯊꯅꯕ ꯁꯤꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯅꯦꯕ ꯑꯗꯨꯅꯤ ꯆꯪꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯃꯊꯛ ꯀꯥꯏꯒ ꯀꯥꯗꯦꯒ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯕ꯭ꯔꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯌꯥꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯀꯥꯟꯗꯅ ꯀꯩꯗꯧꯕ ꯑꯇꯣꯞꯄ ꯆꯪꯉꯤꯅ ꯀꯔꯤ ꯍꯦꯛꯇ ꯂꯥꯎꯅꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗꯁꯨ ꯑꯔꯣꯏꯕꯅꯤ ꯇꯧꯅꯔꯤꯁꯤ ꯑꯗꯩꯗ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯈꯨꯠ ꯊꯥꯔꯛꯄꯅꯦꯕ ꯃꯥꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯗ ꯆꯪꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝ ꯅꯠꯇꯕꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯨꯁꯤꯒꯤ ꯀꯩꯅꯣꯃ ꯄꯨꯊꯣꯔꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦꯅ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤ ꯌꯦꯡꯕꯤꯌꯨ ꯃꯣꯏ ꯃꯁꯤ ꯂꯥꯎꯅꯕ ꯁꯪꯒꯠꯅꯕꯒꯤ ꯁꯤꯟꯗꯨꯅꯦꯕ ꯑꯗ ꯑꯃꯁꯤꯅ ꯍꯥꯏ ꯗꯣꯟꯠ ꯌꯨ ꯗꯤꯌꯔ ꯁꯥꯎꯠ ꯑꯦꯠ ꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯎꯏꯗꯣ ꯅꯪꯕꯨ ꯀꯩꯅꯣ ꯅꯪ ꯂꯥꯎꯏꯗꯨꯕꯣ ꯅꯪ ꯊꯧꯅꯥ ꯌꯥꯝ ꯐꯕꯒꯤ ꯃꯑꯣꯡꯂꯣ ꯄꯤꯄꯜ ꯃꯦ ꯊꯤꯡ ꯄ꯭ꯔꯖꯥꯅ ꯈꯟꯈꯤꯕ ꯌꯥꯏ ꯀꯩꯅ ꯋꯤ ꯑꯥꯔ ꯐꯥꯏटिꯡ ꯗꯣ ꯋꯤ ꯑꯥꯔ ꯗꯤꯕꯦटिꯡ ꯑꯣꯟ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯏꯟ ꯍꯥꯏ ꯄꯤꯆꯅ ꯃꯤꯅ ꯑꯩꯈꯣꯏꯗ ꯈꯟꯅ ꯂꯥꯎꯅꯕ ꯃꯥꯡꯒꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯩꯁꯤ ꯗꯤꯕꯦꯠꯅꯤ ꯇꯧꯅꯔꯤꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯂꯩꯕꯗꯣ ꯍꯥꯏ ꯄꯤꯆꯇ ꯈꯔ ꯂꯥꯎꯅ ꯉꯥꯡꯅꯕ ꯋꯥꯅꯤ ꯑꯗꯨ ꯃꯤꯅ ꯈꯟꯅ ꯆꯩꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯥꯅ ꯃꯅꯨꯡꯗ ꯗꯣꯟꯠ ꯌꯨ ꯗꯤꯌꯔ ꯁꯥꯎꯠ ꯑꯦꯠ ꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯎꯏ ꯀꯩꯅꯣ ꯃꯤꯅ ꯈꯟꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯀꯥꯏꯅ ꯃꯅꯨꯡꯗꯗꯤ ꯂꯥꯎꯅꯔꯤꯕ ꯆꯤꯡꯅꯔꯤꯕ ꯑꯗꯨꯅ ꯆꯧꯀ꯭ꯔꯤꯁꯤ ꯑꯃꯨꯛꯇꯪꯗꯤ ꯐꯝꯒꯦꯅ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯃꯨꯛꯇꯪꯗꯤ ꯐꯝꯖꯒꯦꯀꯣꯅ ꯈꯨꯔꯝꯅꯕꯁꯤ ꯌꯥꯎꯔꯤꯕꯅꯤꯗꯣ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯕꯁꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯆꯧꯀ꯭ꯔꯤꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯁꯛꯇꯤ ꯂꯩꯕ ꯆꯧꯀ꯭ꯔꯤꯅꯤ ꯃꯁꯤ
ꯐꯝꯕꯗ ꯄꯣꯛꯄꯒ ꯌꯥꯎꯗꯣꯏꯖꯥꯅꯤ ꯑꯗꯨꯅ ꯄꯣꯛꯅꯕ ꯈꯣꯠꯅꯕ ꯆꯥꯛ ꯊꯦꯛꯄ ꯃꯌꯥꯝꯒꯗꯣ ꯌꯥꯎꯗꯣꯏꯖꯥꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯧꯀ꯭ꯔꯤꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯂꯩꯕ ꯑꯗꯨꯝꯕ ꯆꯧꯀ꯭ꯔꯤꯅꯤ ꯃꯁꯤ ꯐꯝꯕ ꯇꯥꯟꯅꯕꯗꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥ ꯀꯥꯔ ꯂꯥꯎꯔꯤꯁꯤꯅ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯇꯥꯡꯁꯤ ꯇꯥꯡ 23 ꯆꯜꯂꯦ ꯑꯗꯨꯅ ꯇꯥꯡ 19 ꯍꯌꯦꯡ ꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯎꯏ 14 ꯑꯣꯏꯕ ꯌꯥꯎꯅꯤ 13 ꯃꯃꯥꯡꯗ ꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯣꯏꯔꯛꯄ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Hello everyone! Ngasi unconventional careersinggi marakta ngasigi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu mawng maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubani. Design industry gi maruoiba thabaksing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabaksing asi oinabegidamakta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasu lei. Hariba coursing asi tamninglabadi 12 pass with 50% score oigadagani. Design tamnanaba entrance exam kara pallabada NIFT, GAT and CAT, NID, DAT asina chingbatsini. Design da career ama sembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba maherosingna akupa marolgidamakta SS Career Solution da lakpiyu natraga makhana pijariba number asida pau pawiro.